ngasisu Manipur Top Channel gi maikaidigi myam special video ama puduna laksari myam loifok taminasi hauji Afghanistan na tholiba thaudo athuksigi matangna khena pauksi singdagi thokiba thaudo athuksing khongbat charakana myam da share tawjage ram pathoksogi soki plan ki viewers myam nangak pigini Afghan President car mari amasum helicopter amada paisa pik thana hapaga sien khre haba pawmu sufongli Taliban landarakpana maram oiduna Afghanistan gi President Ashraf Ghani na Kabul thadoktuna sienbada car mari amasum helicopter amada paisa pik thana hapaga pukhi aduga atai paisa kayasu hapa chandabadagi thanamkhi haina Kabul da leiba Russian embassy na phongdokre car mari paisa na pik thana hapkhi aduga makhoi helicopter amadasu ngamliba makai namsinki paisa khradi hapa chandabadagi Tarmata Taduna Lehawi Haina Russian Embassy spokesman Nikita na Fongdokibo ama Ria News Agency na report okay. Afghanistan gi Defense Minister Bismillah Mohammadina President Ghani amasum haki kangbuna makhoi butungda makhut punsin biraga homeland yonthokre haina pienda Fongdoki Ghani na Afghanistan gi prajabo awa phibamda hondok piramlaga sienkre amasum zati asina maki mathakta wayel sathagani haina senior Afghan leader amasum High Council for National Reconciliation gi makok Abdullah na phungdokhi yomlona ba Tajikistan da tekta kaidana yoraba matungda Ghani na ma khulai paiba Taliban amasum mahakna haukiba sei kunsida ngakthokna bagidamak punsi kathukiba nungsiraba leibak thadokpa haibisigi marakta yamna waba mawongda ama khanba takhi haina social media da phongdokre masing thingamdraba izati kaya siba tarabasu Kabul shahar mang takpa haibisidi soidana thokani maduna mi million taruk leiriba shahar asida asauba mang takpa purakani Taliban ehakpu laukthokpani aduga makhoidi Kabul da masum Kabul gi prajada attack tawnaba lakpani Igi isau thoktanaba ehakna Kabul thadokpa asina khwaidigi afaba oigani haina khankhibani haina su Ghani na haiki maraksida Taliban gi leader amasum fighter sing presidential palace ta sangkhiba amasum mafam kyada saithokhibaga iroinana Kabul airport ta amukta ukhidriba mawongda yamlaba kya thokre mi singna bus ta namsilaga yawnaba honabaga sa manaba mawongda plane singda namduna tongkhatnaba honabada take off tawraba plane dagi tarakpa ahum yawna mi nipan sikhre lakliba tang kunthraga mathuida US ki forces mafung fana withdraw tawnaba sem saringaida Taliban Kabul khudum sankibasina samamnaba kya thogali US na lusingduna nongsup laibak singda senpham kya thadaduna kana semkatnaba honakiba laiba asigi forces Laika taakibagi iroinana Kabul da tension yamna wang mawong da lairi mi kya yari bimakai selhaunaba aduga atai upai leitrabasingna mayumdagi hendoknadri Sairaksida London dagi phangba British media gi report amagi matungina sahi ahum gi mamangna United States na haizabadagi Pakistan gi jail amadagi thadohon khiba Taliban gi leader Abdul Ghani Baradar asi Afghanistan da haukiba sahi kunsida soknaduna lakpa landa yetnaba leitaba mai pakpa ama oide haidi Haibatullah Taliban gi mapung oiba leader di oidi adubo Taliban gi political ship oidiba Baradar asina khwaidigi masak thokpa leader ni maksi Qatar gi capital Doha da leiba office tagi Kabul tamna lakpa hokre hainasu report aduna haiki haina pali amaromdana Taliban lalhaubasingna sahi kun hena leba aduda lanthengna lakhibadu mai pakli haina lauthokhibaga loinana anauba Islamic Emirate of Afghanistan semlagani haidi amaromda Taliban lalhaubasingna Afghan gi kunung Kabul khudum chanchin khibadu American singi oinasu yamna sauna maithibini haina maikai kyadagi phongdokna khibaga loinana US President Joe Biden gi asoiba thausilna Afghan bu Taliban lalhaubasingi makutta tankhibani Laiba aduda lairiba miyam sing hauji tangdu laitadaba phibam amada laire Joe Biden wakal khantaba tawdana Afghanistan deploy tawduna lairamba foreign troops sing lauthulubadagi phibam asi oirakhibani haina maikai kyadagi phungdoknarakli
Afghanistan US na maithiba nangkhiba sina maram oiraga leiba aduda ing tappa purakpa ngamlagani haina Iran ge anauba president Ibrahim Raisi na phongdokhibaga loinana Taliban singna mapung fana power paikhrabani na leiba adugi security amadi integrity ngak sienbada laina thoklagani Pakistan gi Prime Minister Imran Khan asu Taliban lalhawbasingna Kabul mapung fana control tokhibaduda thagatpa phongdokhibaga loinana leiba aduda hana leiramba minai naithangi satna kaunon sing adu haujikti mangan khragani sohairi Kabul da leiba international airport ta lairiba US troops sing embassy gi miyoi sing amadi maphamdura thabak tawduna lairiba American sing amasum makhoiga naknaba Afghan citizen sing tekta kaidana puthoklangnabgidamak US troop lising taruk Afghan thajinkre amaramdana Taliban lalhawbusingna Afghan mapung phana control tawkhraba matung larholup adugi political office ki wangangloi Muhammad Naim na phongdorakibada ngasi asi Afghan miyam gi amasum Mujahidin gi oina yamna nuwairaba numit amani sahi kun hena Taliban singna kathoktuna lakhibadugi mai ngasidi phangmangamle leiba asida makhatana lal sokna ningai leitre la loire mana makhatana phongdokibada Taliban leba aduda lengdana leiba pamdi amadi malemgi lebak singa afaba mari thamduna ingna tapna leiba pami haujikti Afghan miyam ning tamba phangle leba asidagi kanaguma miyoi natragana group singna atopa lebak singde attack sathaba yahaloi aikoina atopa singbu kaidaunungda saithing piba pamde so hairi amaromda US State Department gi wangangloi amana phongdokibada leiba aduda leiriba ambassador Ross Wilson yauna embassy personnel sing mafam adudagi puthokna bidama Kabul da transfer tawkhre amadi embassy compound gi American flag lauthokre Taliban na laubasingna Afghan lausingkraba matung leiba adubu thadokpa pamba miyoi sing tekta kaidana atopa mafam singda satkinaba khonabada US yauna western country humphuna mateng pangani habu wafamsu phongdorakre western country singna Thadurakhiba apunba statement amagi matungina Afghan miyamgi safety security amadi dignity ngaknanabgidam khonagani amadi international community singna makhoigi mateng pangnanabgidam matam pummada sem sadunu lei haidi enasu pausina makhatari amaromdana Taliban ga aphaba mari thamgani Taliban lalhawbasingna Afghanistan mapung fana control tawkhraba matung leiba aduda hauji power pairiba Taliban ga aphaba mari thamnabagidamak China na sem sadunu leidi haina China government ki nupi wangangloi amana phongdorakli China ga yumthangnariba leiba Afghanistan US na matam sangna leiduna Taliban singi mathakta sathakiba thawong singadubo China na matam kyagi mamangdagi yaningdaba phongdoktuna lakhibaga loinana Taliban ga aphaba mari thamnabagidamak sem sadunu lei haina ngalingai matamdasu phongdokpa leikre Mamang thadasu Taliban gi awangba thaki delegation team amana Beijing da satuna Chinese foreign minister Wang Yi ga unakhibaga loinana Afghanistan atopa militant singi leifam leihaloi amadi leiba adudagi atopa leibak singda akai atoi thowalakpa yaba thabak amata satharoi hainasu Taliban singna China da phongdokpa leikre Afghanistan da hujik leiriba phibam adudagi hanagi phibam da amuk halaknaba khonaba China na economic mateng pangani haina phongdokhibaga loinana Afghan ga aphaba mari ama tung koina thamba ngamlagani so hari amaramda Taliban singna China ga aphaba mari thamba pambagi wafam kya mamang matamda phongdokhiba leikre amadi Afghanistan gi sakot thorang gi thabak thoram singda China na mateng pangnaba khangalakpasu leikre haina foreign ministry gi wangloi nupi Hua Sun Ying na phongdokhibaga loinana Afghan power passion kraba Taliban singna phongdorakliba wafam singadu taramna okni haidi henesu source sina makhatana su phongdorakli amaromdana Afghanistan dagi Nepali sing lauthokpada mateng pangnaba haijarakli Nepal government Afghanistan leiriba makhoigi miyoi sing leiba adudagi lauthoknaba honabada atopa leibak sing da mateng pangnaba haijakhibaga loinana Nepal government su embassy sing da thabak tawduna leiriba makhoigi staff sing mafam adu thadoktuna laknabagidama haukiba numaijung numita khangan khreso haidi Nepal gi foreign ministry gi wangangloi sewa lamsal na phongdokibada hauji Afghanistan Nepali lising amaga sangwaram international aids group sing amadi embassy sing da security staff oina thabak tawduna leiri
अफगानिस्तान हौजिक ओइरिबा तंगदु लैतादबगी फिबम अदुगा मरी लैनना तोंगान तोंगान हिरमसिंगदा थबक तौदुना लैरिबा नेपाली सिंग यामना थुना लेबा अदु थदोक्तुना लाकनबा खंगनख्रबने नेपाल गवर्नमेंट की मैकेरिगिसु मखोइगी सिटीजन सिंग अदु लाउथोकनबगीदमा पैखतफम थोपा थबक सिंग पैखतपा हौख्रे अदुमैनमा अफगानिस्तान नेपाली कया थबक तौदुना लैबगी हाइबदुदी जबसाना खंगम ngamdri हाइनसु सोर्स अमना पाली सोर्स अमरोमदनमो यूरोपियन यूनियन की फॉरेन मिनिस्टर सिंग अफगानिस्तान की मतांगना उनदुना वरी सानरगनी तालिबान लौबसिंगना अफगानिस्तान मपुंग फाना कंट्रोल तौखिबा अदुगा मरी लैना यूरोपियन यूनियन की फॉरेन मिनिस्टर सिंग लेबा पोपो नुमिता वीडियो कॉन्फ्रेंसिंग की खुथांगना वरी सानरगनी अमदे लेबा अदुदा हौजिक लैरिबा यूरोपियन सिंगी टेक्ट कायदना पुथोरकनबगी मतांगना खनरगनी हाइनसु ऑफिशियल सिंगना फोंदोरकली हाइदि सोर्स अमरोमदनमो हौजिक कोनुंग असिदा लैरिबा हानगी ग्रीन जोन अदु डिप्लोमेट सिंगना कोनुंग असिदगी सियनखिबगा लोइनना हुंदोक्तुना थमनमख्रे यूनाइटेड स्टेट नदी तालिबान लेबा असि खुदुम चन्मा तारबसु यामद्रबदा नुमित मौद्रानी संगनी हाइना फोंदोखिबने मदुगी ओना तैनबदा तालिबान सुपनगी सयोल अनि फाद्रिंगकी मनुंगदा लैबाकी कोनुंग अदु खुदुम चनख्रे हौजिक तालिबान फाइटर सिंगना प्रेसिडेंशियल पैलेस अदुगी मनुंगदा संख्रे हाइबा पाउ मसु लैरि मरक्सिदा अफगान मिलिटरी प्लेन अमा अफगानिस्तान गा ngमखै लोनरिबा उज्बेकिस्तान की खा थंगवा प्रोविंस सुरखोट दरियो ngarang अथेंगबदा क्रॉस तौख्रे हाइना उज्बेक मीडिया रिपोर्ट सिंग पल्लदुना मिलिटरी वांगलोय जुल्फी कारोफना AFP दा फोंदोख्रे सेसिगी मे थादा US ट्रुप सिंगना मखोगी अरोइबा लन्मी लाउथोकपा हौखिबा मतम अदुदा वाशिंगटन अमसुम काबुलना तालिबान गी मयोक्ता अफगान मिलिटरीना अकनबा लंथेंग अमा पीबा ngamgani थाजखि तालिबान की खुसु खुलाई की पुकैदगी यामना हेना थाक वांगलबा डॉलर बिलियन कयागी इक्विपमेंट अमसुम पर्सनल मियोय लाख अहुम हेनबगा लोइना अफगान फोर्सिंग कनामतना मैथीबा पीबा ngamloi हाइबदु से खक्तदा लैखि अदुबो हौजि अफगान मिलिटरीना सांगनाइबा US की नोंथक अटैक सिंग अमसुम मिलिटरी की सौगटपा अदु यावदना तालिबान गा मयोकनबा ngamखिद्रे खा थंगबा सिटी हाइराता कल थौरबा वारलॉर्ड इमेल खान तालिबान फाखरे अवांगलोमदसु अब्दुल रशीद दोस्तुम आता मोहम्मद नूर उजा बेकिस्तान सेंख्रे मखोइगी मलेशिया मेंबरसिंग अदुना मजर ई शरीफ की मपान मखोइगी हम्बी सिंग अमसुम खुलाई सिंग अमसुम मखोइगी यूनिफॉर्म अदु फावबा लंबी दो हुंदोकलमले लनाई लनमी सिंग अमसुम अनेम्बा थाक्ता लैबा ऑफिशियल सिंगदगी हौरगा प्रोविंस सिंगी गवर्नर सिंग अमसुम मिनिस्टर सिंग फावबदा दिल सिंग तौननबा तालिबान अकनबा सफु पिरखरे लोइनमक माई पाकलबा तालिबान की मयोक्ता करिगी लंथेंगनरोगदुरिबनो हाइबगी वखलदा सरेंडर तौनखरे ngasi asi अफगान मियाम अमसुम मुजाहिदीन की दमक अचौब नुमित अमने सही कुन मखोइना होनखिबा अमसुम मखोइगी काथोखिबसिंग अदुगी महैसिंग अदु उबा फंगले हाइना तालिबान की पॉलिटिकल ऑफिस की वंगांगलोय ओरिबा मोहम्मद नयीमना अल जजीरा टीवी दा हाइखि अफगान लुसिंग पुनमक डायलॉग अमा तौननबा आइखोइना थौरांग तौरी अमसुम मथौ ताबा प्रोटेक्शन पुनमक मखोइना पीगनी हाइना वंगांगलोय अदुना अल जजीरा मुबासर टीवी दा हाइखि मरक्सिदा यूनाइटेड नेशन सेक्रेटरी जनरल एंटोनियो ग्यूटरेसना तालिबान अमसुम अतै पार्टी पुनमक्ता अंगंबा थाक्ता वखल फाथनबा अपील तखरे अमसुम अफगानिस्तान नुपीसिंग अमसुम नुपी मचासिंगी तुंगी फिबमगी मतंगदा अखनबा नुंगनांगबा फोंदोखरे माकी ममांगदा लैरंबा रिपब्लिकन प्रेसिडेंट डोनाल्ड ट्रम्पना हौरमखिबा थौरांग अमदा चपसाना लेपतुना अगस्त 19 फावगी मनुंगदा अफगानिस्तान US मिलिटरी मिशन अदु लोइसिननबा फिरेब लौबगीदमक प्रेसिडेंट जो बाइडेन लेबाक मनुंगदगी अकनबा यानिंगदबा मयोकनखरे अमेरिकन लीडरशिप की इकाइनिंगाई ओइबा माइथीबा अमनी हाइरदुना सीनेट रिपब्लिकन लुसिंगबा मिट्स मैककनेलना ngarang थोकपा स्टेटमेंट अमदा प्रेसिडेंट बाइडेन बु मराल सिखि टेररिस्ट सिंग अमसुम चाइना गुंबा अचौबा कंपिटिटर सिंगना सुपर पावर अमना मंगक नोंथखिबगी खोइरांग खुइसाउनबदु येंगली हाइना रिपब्लिकन लुसिंगबदुना हाइखि हाइना सुफुंदोरकली अमसुम अफगानिस्तान की प्लेन काइबगी मतंगदुदा म्यामदा अमुक कन्ने खतंग हापसगे अफगानिस्तान की प्लेन अमा उज्बेकिस्तान दा काइख्रे अफगानिस्तान की
distress signal piriba lanmi sama tongba plane ama Tajikistan da thungkhre amadi plane amana Uzbekistan lansinduna paisinbada kaikhre haina official report amagi matung ina fongdorakli Afghanistan amadi Tajikistan ga kilometer lising amga sahum ga yangkhai sangwa ngamkhai paring lone ningthokaba numita Afghani gi lanmi samarom hena tongba military plane kayama Tajikistan gi airport ta thungki kari maram gi damak plane adu Tajikistan da thungki bano haibigi matang dari mayek sengna pankide Russia gi Ria News Agency na haikibada Afghanistan gi pairakhiba aircraft adu Tajiki air space da lansinduna sangba yahanki amadi distress signal pirakpadigi airport aduda landing tawbusu yahanki Afghan gi military plane ama Uzbekistan da kaikhraba matung tarakpada thawong adu satharakibani Uzbek air defense na Afghanistan gi plane asi air space thugaiduna paisilakpadigi kapthakibani hairi amasu misimina amadi asu apan gi paw phangbadi leitri adumanama plane adugi pilot adu aircraft aduda eject tawkhibadagi hinghaure hairi hanasu source asina mayek singna pali amasum yam haujiko inadi matang ase luisinjaragi amasum pathokjagibida suhibala ankiba kya yarsu myam ngakpigani aduga anaunoba update lakpaga myam na share tawnoba honajaraki hain channel sigi mekedi ki tamjari amasum yam pathokjagibida suhibala ankiba yarsu ngakpigani thank you